अहानबदा मरोइबा पाउ मणिपुर की चीफ इलेक्टोरल ऑफिस ना इनर मणिपुर पार्लियामेंटरी कॉन्स्टिट्यूएंसी की पोलिंग स्टेशन तरुकता अमुक हन्ना बोट थादा हन्नबा ECI दा रेकमेंड तौख्रे। ममा लेबाकीदमक थोरक्खिबा इचासिंगना ngarang utkiba thawong aduna mama oibisingda thajadaba pokhale haina khwairamban nupi kaithel apunba lupna fongdokhre। ngarang pangthokiba mikhalda chathakiba aranba thawong singna manipur gi puwari da amuba kali taisile haina manipur youth league mayolna nungaitaba fongdokhre। मैम खुरमजरी नॉर्थ विंडोना सदोक्चबा नुमिदांगी मणिपुरी पाउ मीटिंग ताबीरिबा सिंगबु सुरबला माइरेंबम तनाम नोक्चरी हौजिक मियामदा पाउ मचा खाइना पिजरी। चीफ इलेक्टोरल ऑफिस मणिपुरना ngarang इलेक्शन कमीशन ऑफ इंडिया ECI दा इनर मणिपुर पार्लियामेंटरी कॉन्स्टिट्यूएंसी दा पोलिंग स्टेशन तरुकता अमुक हन्ना बोट थादा हन्नबा ची इदुना खंगनख्रे। मणिपुर की जॉइंट इलेक्टोरल ऑफिसर रामानंदा नोंगई कापमना ECI की सेक्रेटरी मधुसूदन गुप्ता इखिबा ऑफिशियल लेटर अमदा इम्फाल ईस्ट डिस्ट्रिक्ट पोलिंग स्टेशन अनीदा अमसुंग इम्फाल वेस्ट डिस्ट्रिक्ट पोलिंग स्टेशन मरीदा अमुक हन्ना बोट थादा हन्नबगी मरमसिंग पनखी। मरमसिंग अदुदी मियामगी इरांग थोरकपदगी EVM कंट्रोल यूनिट CU बैलेट यूनिट BU VVPAT ना चिंगबा थुगाइदुना मांगहनखिबा सिना चिंगबनी हाइना इनर मणिपुर पार्लियामेंटरी कॉन्स्टिट्यूएंसी की रिटर्निंग ऑफिसर TS किरण कुमार ना लेटर दुदा पनखी। हिरमसिगी मतंगदा जॉइंट चीफ इलेक्टोरल ऑफिसर रामानंदा नोंगई कापमना नॉर्थ ईस्ट विंडो न्यूज दा हाई पोलिंग स्टेशन तरुकता थादकिबा बोट की रिजल्ट निंगथीना खंगबा ngamlaroidabana amuk hana बोट थादबगी मथौ तारगनी हाइना ECI दा खंगनख्रे। अमुक नहोंगना बोट थादनबा हाइकिबा पोलिंग स्टेशन सिंग अदुदी 3/11 मोरांगकांपु सजेब अपर प्राइमरी 5/31 खोंगमन जोन 5 10/1 इरोइसेम्बा अपर प्राइमरी स्कूल ईस्टर्न विंग 10/6 इरोइसेम्बा अपर प्राइमरी स्कूल वेस्टर्न विंग 10/7 इरोइसेम्बा अपर प्राइमरी स्कूल मिडल विंग अमसुंग 18/22 खाइदे मखा लेकाइनी महांग हाई CEO ऑफिस ता तोंगान तोंगानबा पॉलिटिकल पार्टी सिंग अमदी मिरेप सिंगदगी रिपोल तौनबा कंप्लेन यामना थांगलई। ngarang pangthokiba ahanba tangkaki mikhal asigi matangda hojik yamna kupna yengsili masi loiraga thangalakliba complaint singsu yengsingani haina ZEO Ramanandana phongdorakli। कोई ngarang pangthok sakiba ahanba tangkaki कोई tarani pansuba कोई Lok Sabha mikhal asida कोई energy oina mafam kharada कोई iran thokona chingma aduga EVM pugai bugi कोई complaint singba singje कोई phungjaki कोई returning officer inner manipur parliamentary constituency dagi lakpa report ki matungina khoida hojik laibasi koigi polling station tarukta imphal east ani aduga imphal west mari haiba polling station sing asida koigi iran thokiba aduga EVM thugaibana chingba thokibana maram orakanda koigi report tonanabagi koigi si koida report si koida thabirakpani koigi imphal east laiba polling station si 3/11 haiba simaga aduga 5/31 haiba polling station sing asida koigi mob violence natraga riot thokpadagi haiba koigi mikhal asi disturb tawki haidana ibirai aduga imphal west ki polling station 10/1 10/6 aduga 10/7 koigi unipu ki polling station hum asida koigi mob violence thokpadagi EVM thugaibana chingba thoki aduga onthawjamgi 18/22 haiba polling station asida su koigi violence thokpadagi कोई मिखल सी कोई फजना मपुंग फाना पंथोकी दी हाइबगी रिपोर्ट सी आरोन को पिबिरई आरोना पिबिरपा रिपोर्ट की मतुमिना को इलेक्शन कमीशन दा हाइबगी रिपोर्ट असी थाजखरे इलेक्शन कमीशन ऑफ इंडिया ना पिबिरपा डिसीजन याथंग की मतुमिना को रिपोर्ट तबदु मदुगी अरेंजमेंट कोई मखा ताना तौजगनी हाइदना ममा लेबाकीदमक थोरखिबा इचासिंगना ngarang utkiba thawong aduna mama oibisingda thajadaba pokhale haina khwairamban nupi kaithel apunba luki member asem nirmalana phongdokhre। ngasi manipur press club ki thangjing hall da pangthokiba paungi mifam amada wafamasi phongdokladuna nirmalan hai ngarang pangthokiba 35 suba lok sabha mikhalda tongan tongan ba mafam singda thokiba thoganingda ba thodok adu tasenga nungaite manipur thokiba ahanba nupi langi matamdagi hoduna ngasi fawba manipur thokpa thodok wathok kayada
Manipurgi nupisingna achauba thodang lauduna lakli kumja lising amaga chamapan marfugi matamda lebak asigi damakta thawai kubakta haptuna thorakhiba isasing makoigi mamangda leramba nupisingna ngakibani loinana ngasimak Manipurda thokliba irang asida khutta khulai paiduna mama leiba kannaba changsilakliba ichasingbu sokpa yaroi haiduna chaba thakpa khangdaba makai ahing kaya lambi surokta yarektuna lakli adubu masigi ona tainabada ngarang micham miyamda khuthabagi thabak chatharakpa haibasi Manipurda leidiba mama oibi singda khuthabani haina lawi asigumba thodok asi makha tana ichasingna tawbiganu nakoina asoiba kaya tawraklabasu mama amana macha singda ngakpiba ngambagi thongna adu leiri haina su phongdokhi Lok Sabha ki ahan ba mikhal ki ahan ba face do madu da thok ki ba violence ki thongdo wado madu ai koi taseng na mama amoina ai koi nungai jade ai koi laba matam da gi hona Manipur gi oi ba koi nupi sing ase jagi iwa gi jana na ba laite haidana jeng tang ma matam da gi ahan ba nupi lan ai koi gi nupa sing bu thabak thai haidana ai koi na ngak se na tham ki ba adumba ani su ba nupi lan madu gi thok ki ba do mayam ningsing biu madu da gi hona ba ekna warak paduna 1980s ki matam da gi leibak asi gi damakta oina koi mathwai kubak ta haptana thawai thadu asu yare haduna thoglak ke ba itasi ai koi gi mamang da leiramba nupi purup sing aduna ngak ki bani sipai kaya da gi changsen duna itasi sokpa ya de hadana ai koi matam da gi loina ba ai koi gi nupi sing se thaba khudi makta mangjin thara da laki bani hoje bakso Manipur da thokle ba ai koi gi wathok ase mase sida kulai pai da changchil lei ba icha khudi mak ai koi gi di sokpa ya de na koi gi da mamda da ima sing ai koi leiri haidana makoi bu kadai da kadi soi ga da ge haidana ahing ba wa ai koi sorok ta tumna raga cha ba thak pa khang da gai lampak ta sorok ta tum da na yum da nuai na le ga do icha sing si dam ka koi khang ga le ki bani makoi gi da makta kari wa ta da ge haidana imung da koi karim ta le ra ba da moi gi da makta di ai koi laisaba khara pira ga isa sing si awat pa khajitang moi su men si haduna laki ba ima sing ase ngana bi thongdo ko koi ta seng na pende madu koi kari ni haina lawi imung da le ba mama mapa ta khut tha bani haina lawi masi ki thongdo wasi isa sing na ta seng na makki leiba ki damakta tholuk laba aduga ima sing asi ku ta seng na khallaga di ima haina na koi na lawa pa matamda ai koi di leiba ngamda na mai kai salai khangdana chena ki bani Madugi bebhara do ima singa utpiu ngarang makoi na ima do utli ba bebhara do koi nupi amoina mama kamu amagi mama amoina koi taseng na nungaite madu de yawi ba kamu do koi kanano khande XYZ boisano madugi thokri ba thabak da chenari ba mesinga do taseng na magi ma ima do la le hai kon thokpani ngarang pangthokiba 35 suba Lok Sabha gi mikhalda aranba mawongda mafam khrada bot thadana kibagi mami chawnga ta kibasi yamna laibak thibani thawong asina tungi mirol bo hatokna ba honarakpani haina Manipur Youth League Mayol gi President Asem Prince na fongdorakli ngasi lamphel da laiba lupasi gi office ta pangthokiba pawgi mifam amada wafam asi fongdok leduna Prince na hai election matamda namfu safuda khulai paiduna violence chathaduna bot thada hanna ba honarakpa boot capture tawba mafam khrada proxy tawkiba bot thadanaba thoklakiba voter singi bot mangjaungna thadaramba amadi thadahankidaba asi aranba kangloni amadi tawheidaba thabak amani Manipur gi puwarida amuba kali taisinbani Manipur asi Southeast Asia gi ani subo oina miyam gi mihutna lenga kiba lamdam amani kumjali singamaga chamapan nifuni panda adult franchise tawtuna ching amadi tampunduna amata oina miyam gi lengak semki adubu ngarangi miyoi khujo kharana thokan kiba thawongaduna malemgi miyam da iramda masibu ikai firu khumankri haina su fongdoki Sige ka lang ka din si ko na sa look gani manamaduna ai khoi afaba lai ka na mala ma ko na bada ai khoi puna mo wakal kamina ba amadi masi da mo ai khoi kinami da mom changi ha sa mai ko sa ti thamjage amasung miyam ga amuhana apel tawjari manamaduna afaba lai ka na thamma bana bada ai khoi puna mo ai khoi gi thawai chang puna mo ka thokuna ai khoi puna miyam changi na tarbi khuna sa no gi sum look gani bitom yanza singa Yundang musingna kaina riba lobong ku yung taludi sa masi jera sida ikun musil marta amu phone ngam photo kya ama photo din sa masi ta senga koi tin no thara khunum tam oi
masi masana masase dai piau de ba masana ni taksera ni ha sama yo sai ku khamjage maramadu masi amuhana miamda asumba mthongsa ro singse tobigenu tawrabusu tawibasing aduna sendopiro amadi lebak miamdi ul khamna masana sai voting rights do maduna lemak ke badu manba yamna ingta pata ko khnae ma unna na huna bada ko no na minimum changi na trabadi masi khnae sa amuhana ho akhat da badu khnae mo oiragani mutkhagani ha sa ko no tara inase ngarang pangthokiba 35 suba lok sabha ki mikhalda tongan ba mafam singda pamdaba thodok khara thokiba amadi asok apan nangkiba du nungaitaba poi adubu voter singna masing yamna thoraktuna mikhalda saruk yakiba adugi damak miyam buthagali haina BJP Manipur Pradesh ki President 𝗍𝗘𝗢𝗢 phongdokhrei ngasini daipa chuthekta leiba BJP ki office thambal sanglin da pangthokiba paugi mifam amada party asiki President 𝗍𝗘𝗢𝗢 hai ngarang pangthokiba 35 suba lok sabha ki mikhalgi ahan ba tangkakta Manipur gi miyamna Chana bot thadaba thokpirakpagi damak nungai ba fawi bot thadaba matamda tongan ba polling station khara da thokkiba thogan ningdaba thongdok kaya aduda asok apan nangkhiba asimak Bharatiya Janata Party na akan mawongda condemn tawi adugumba thodok sing matungda amuk hanna thoktana ba ekoi puna hotna minasi haiki ngarang pangthokiba daran suba lok sabha election da miyamna sai sagi oiba democratic right adu pibina namagi damakta thopirakana miyamna aikoigi lainiba aikoigi voter masing lakh mapanga lising makuda mapan chani parma su tare adi 9,89,887 ni manungda aikoigi 7,15,886 aikoigi vote cast over tare aduna mayamna sumaina aikoigi thopirakana sigumba election asida vote bibiba isagi right aikogi pinam thopa right adu ko bibi sigi damakta hainingai leitana amuka suhanna Bharatiya Janata Party side gi thagba bodok chari loinana aikoi ngarang jaga khara da nungai taba aikogi thodok khara thoi haiba nungai taba thodok sing adu Bharatiya Janata Party side gi so open yaw sing hainingai leitana kamoi sopna awaba 𝗤𝗢𝗟𝗟𝗑 loinana aikoi thodok asibu tholiba se aikoi Bharatiya Janata Party na sima thodok asima tungda thoktana na ba appeal tawjari loinana thodok adu bokna condemn tawi haibasima Bharatiya Janata Party ki side gi thamjari loinana aikoi sigumba mayamna festival of democracy haidana khamnei ba sigumba aikoi gi Bharat amadi Manipur asibu yamna matik mathona leiba magun leiba adugba state ama country ama oina na bukotna bada koi tangai phadraba tawdaba yadaba ithogdang khara ekoina yamna miyam punna pangthokina dana adugba koigi election asi wachoba mai pakpama ohen bebigi damakta su Bharatiya Janata Party side ki koidok hindokna ai thagatba phongdok Imphal East District ki 𝗍𝗢𝗍𝗢 ki manung chanba 𝗥𝗘 maning lekai da hangba polling station 6/3 6/2 da INC ki polling agent oiba yumnam santabu ngarang masak khangdaba mioi khutpu amana tamthina furamba thodok adubu yaningdaba fongdok paga loinana polling station aduda repol tawgadabani haina taksinkhre ngasi kaisamthongda leiba INC ki mire bimol akoijangmi yumda pangthokiba paugi mifam amada yumnam santana hai ngarang 𝗍𝗢 assembly constituency ki 𝗥𝗘 maning lekai haibong makhong high school da hang polling station number 6/3 da INC gi agent amu oina leijabani adubu mafam atuda aranba mawongda bot thadanaba hotnarakpa aduda madu tawroisi bot asi niyom chumna pangthoknaba hotnasi hairuba matamda mahakpu mafam adudagi mioi kharana chingthoklaba matung phuba chaiba tawraki madugi matung yumda amuk phimu setpa mioi khara laktuna nupi angang yaungna imung manunggi mioi singda aki akhang piramba si akanba mawongda condemn tawi lamdam asida miyamgi thabak tawgani haiduna chongthorakliba mioi singna bot ta khut thingjelakpa haibasi tasenga nungaite polling station asida miyamna maningtamna masa masagi apambada bot thadaba fangkidaba mafam asida amuk khana repol tawbiyu haina appeal tawki polling manungsia minum la election tor haitare haidi sanchana nuti ge botan ba sakala ba abuksu rupaji toma ko se saune khela sa swasu la tor ko ji aina niyom chuna botong si magi pifam to gumi da botian si
लाने की समय कनो हाइबे अदा कोई मसक खंग दम युवे खरना संख्या लागा ऐसी मपान थोड़ वारी सासे हाय हन्ना हन्ना हाय ऐ बोलिंग ऐसे नहीं मुझे वारी सासे आज जो बड़े बोल रहा वारी सासे ऐ थोड़े हाय नंग ना याम कनरा हाय तो काना ऐ ना ले काना मुई ना मा तो टीम जब कांगो हाय काय अब संख्या लागा ऐसे बोलिंग में सिंधु पनी बोलिंग में सिंधु पनी ना रहना है इशारे याम तो पनी ऐसे बोलिंग के लिए के मेरा साथी ने येमजू अब तसेना मसाई बोलिंग ऑफिसर जो है बोलिंग मनुष्य सिदा मया सिदा पोलिंग सिदी मीना ता बातो पल्ले जो मीसिंग जे यागरी साफा के हंदो से हां माजो मन हाय अदु पोलिंग ऑफिसर के तो बुंगम दे अदु नाया मता इल तंदनी दी यागे दी हाय पोलिंग सिसु रिपोर्ट तो जो हाबसे आई मरी ले नसुन दे हाजे या अदु नो सिमाइना आई सिमोने सिंथो ब मतुंग दा मोइ नि फु यागे मुसा गा आइसे मुंग याम ता न पुगनि कल मुंगा ले ददी आई दोयदी अदु आई सलती सि मुइ आई से करोगनि आई से मुइ गाली थाबो पुरगा ता मुना ते गेरा खाइमा माले हमारे कोई चीज नहीं होगी उस लास्ट में लागू करना लगता है सो हो गया वो आगे बुझु का बोले ngarang pangthokhiba Lok Sabha gi mikhalda Khongman Zone 4 gi polling station 5/31 da vote thada ba lakpada vote thada ba loire vote loina arambai tengol na thada khre hai ki ba adu khudam changdam laitaba miyamna haina bagi matung ina hai ki bani haina Khongman Zone 4 dagi 𝐶𝐄𝐲𝐬 birena phongdokre ngasi Manipur Press Club ta pangthokhiba pawgi mifam amada wafam asi phongdok laduna birena hai ngarang Khongman Zone 4 gi polling station 5/31 da charang na ba thokpadagi vote thada ba lepkhraba matung da mahakna vote thadagi haina thorakpada vote thada ba loire hairakpada mafam aduda tilamba miyamna ngangna ba wafam amada arambai tengol na vote thugaire haina media gi thongda phongdokiba wafam adu aran ba wafam ni haina sengtorakli and Botado Salamata, Botado Mare, and Insana, Harpudi, Achi, Tole, and Hepon, Medianicam Lucana, Amaito Pamina, and Arabani, million high degree, and Andre, and the high walking around Wapuni, and electric. Ngarang numidang pung 8 minute kunlom taba adwaida Imphal West District ki Lamsang Police Station na konba kautrukta 𝗥𝗘-𝗢𝐲𝐻𝐸 ꯄꯥꯏꯕ ꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ 3 ꯁꯨꯕ IRB ꯑꯃꯗꯤ 8 ꯁꯨꯕ MR ꯒꯤ ꯄꯔꯁꯅꯦꯜ ꯁꯤꯡꯅꯁꯨ ꯈꯨꯠꯍꯟꯗꯨꯅ ꯀꯥꯞꯅꯈ꯭ꯔꯦ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ 𝗥𝗘-𝗢𝐲𝐻 ꯄꯥꯏꯕ ꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈꯤꯕ ꯑꯗꯨ ꯍꯔꯥꯎꯊꯦꯜ ꯑꯃꯗꯤ ꯕꯦꯊꯦꯜꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯆꯤꯡꯊꯛꯇꯒꯤꯅꯤ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯀꯥꯞꯅꯔꯝꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯝꯑꯣꯏꯅꯃꯛ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ Sugunu Assembly Constituency ki MLA 𝗥𝗘-𝗣𝗢𝗟 General Election da proxy tauduna kakhibagum BJP na 35 suba Lok Sabha gi mikhalda proxy tarongani haiduna aranba allegation thangalakliba si laibak thibani haina Sugunu Assembly Constituency da BJP gi mirep oikhiba yumnam jibanna phongdokre ngasi wangu laifam awang lekai da leiba mahaki yumda pangthokiba paugi mifam amada wafam ase phongdokladuna jibanna hai ngarang pangthokiba 35 suba Lok Sabha gi mikhalda Sugunu gi polling station 13 da khulai matik chana paiba mioi khara laklaga boot capture tawi haiba wafam asi aranba wafam ni polling station 39/35 ta asigumba thodok asi thokiba leite polling station asida mahak masamak bot thada duna laiki security matik chana leiriba mafam asida matau karamna boot capture tawba ngamgadawri bano boot capture tawkhre haiba wafam asi politics ki akhuba mityeng ni kukina support tawba congress party na bot thadaroi haiduna miyamna BJP da bot piba aduda aranba propaganda kya sandoktuna ngasi fongba pauche singda mahaki ming pallaga torokpa simak akan mamawongda condemn tawi hanadagi boot capture tawbagi hainabi leiraba MLA ama leina kamdawna boot capture tawba ngamgadawri bano haina su fongdoki Lok Sabha ki tara ni pas suba Lok Sabha ki khal mari leina 39/30 ga 9 39 Sugnu AC gi manung dalai ba adugumlaba polling station kharada khulai matik chana paiba kangbusin la ka ni da capture tawi harse ase aran wafam haiba put capture tawi hai gasida ai shamaki min sina dana khabar yaw basi sida habai basi yamle luthi maramde ngarang si ai shamak
39/35 हाइबा पोलिंग स्टेशन से आइपो थादर गनि जेबल अदुबो खंगोमदना तांकुनगी खबरदा चपचाना आई इमिं परगा योरपसे एने कंटेन तोवे बखा तारपदे थमजनी बरे हाइबा पोलिंग सिंसे फजना ऑर्गेनाइजेशन तोरब मतुंगा कांग्रेस हाइबा दोलसी कुकीने सपोर्ट तोवी हाइबा मियामना खंगे मरम असिना कुकीने सपोर्ट तोबददी कांग्रेस हाइबा कुकी पिदिंगे मरम असिना बीजेपी ने सपोर्ट तोबा नागा पीपल फ्रंट जेजे को मरकारा कोई थमोशिन को थादा जबनी हाइबगी वाफम दुने असिगुमबा वाफम सिदा प्रजाना पीजबो बोचिबो कना गुबा खरना बुट कैप्चर तोवे हाइबसे यामने इकाई नै ओय वाफम ने सुगनु केंद्रगी मतम पुनमता राजी तोरपदा जगह खरदा बुट कैप्चर तोबगी हाइनबी लेबा अतुम लीडरना फोंदोरपसे याम इकाई नै मरदी सुगनु केंद्र से कांग्रेस के एमएलए लेना करन बुट कैप्चर तोगनी मागी मकुता शक्ति पाई गुमाना मागी मथक तोबुना बुकना लेगी सुगनु केंद्रदा मरमसिना सुगनु केंद्रदा कांग्रेस की वोट तारवे खंडदगी प्रोपेगेंडा तोबुनी हाबसे नसी मीडिया की कांग्रेस ngarang pangthokkiba Lok Sabha gi mikhal ga mari leinena Wangkai Assembly Constituency gi polling station 14/16 da mioi khrana mitam miyam da aki akhang pirambagi matang da ngasi Wangkai maihobam lampak da wakat mifam famkhre wakat mifam adu da saru yakiba mioi amana fongdorakpada Wangkai maihobam lampak amadi Lizard Library da hangkiba polling station 14/16 da hana political party amagi youth wing gi president oina thabak toramlaba Baris Sharma amadi mahakal loinana lakpa mioi singna atopa candidate singi polling booth saba yaroi haiba mitam miyam da ꯐꯖꯗꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯨ ꯀꯟꯗꯦꯝ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯕꯥꯔꯤꯁ ꯃꯁꯥ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯇ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ मुल्लगा लंखायरपा अदगी बिमोल की पोस्टर तो माना रे थुगायरपा माना रांग ब्लैक पटुलिस तसेल हाबम त कोइ तिना पेन दे याम थिन नगाइते कोइ मामा तौगे मतगम तौरिब्रा नतबे उसिदगना तौरिब्रा कोइ मा मयाम से मान उसित बनि अमरो धागा दे हम तिन मंत्रे अद माना यारगनि यथुक मतम लागा इमा मयाम से लाले ngapni wai ba wai ngasi Imphal West District ki manungchanba lamsang Kaithel da nungthin pung mari makhairom tabada Kaithel phambi sing amadi lekai gi meira paibi singna bot tawdringai da Manipur mai chakli mai hauri awabatari amot pamikhal tawganu haina wakat khongjang jangsin khrei khongjang aduda saruk yakhibi singna relief camp da leiba sing yum da hana tangdu leitana lehelu Manipur da tangdu leita ba pami state terrorism lepu haibna chingba kholau thaba placard sing paikhi Imphal Jiri lambi gi Kaimai da tha sigi taratrukta kuki khulai paiba singna chatharakhiba atekta makhong gi khuning da nongmai maruna panbadegi hauzik konung mamang da laiba 𝗥𝗘-𝗣𝗢𝗟 advanced hospital da laikanaduna lairiba irangdagi 𝗬𝗏𝗪𝗪 da Manipur Drivers Association gi maikaidegi sel gi tengbang khutsinakhrei tengbang khutsinaba aduda association asigi president Saikhom Babudon advisor Ganga amadi secretary general KSA Sanjay su saruk yakhi sel gi tengbang khutsin baduga mari leinana secretary general KSA Sanjay na hai nongmada changdaba yadraba potlam sing Manipur da pusilakliba driver sing da kuki khulai paiba sing na nongmai kapsilaktuna driver 𝗬𝗏𝗪𝗪 sokhan khiba asi association asigi maikei digi condemn tawi matung tarakpada driver sing da asigumba thong asi makhata na tawbiganu association asina hanadagi lambi asida asigumba thongdok sing asi thoktanaba highway protection force thambiyu driver sing na gari chatpada खुदा की ओइना मतेंग पांगनबा एम्बुलेंस अमदी रिकवरी बेन चिंगबा यावहनबियु हाइना मरी लेनबा सिंगदा तक्सिंदुना लाकपनी अदुबु ngасidi lambi asida ROP thambidaba amadi स्क्वाड मटिक चाना पीदबना पामदबा थौदोक असि थोकपनी ड्राइवर ना लौरिबा थौदांग सिंग असि खनबीरगा कनागुंबा लुप अमतना ड्राइवर सिंगदा अकी अखंग अयत अपन पिबीगनु हाइना महाकना मरी लेनबा सिंगदा अपील तौखी आइगी मिंग संजय केट्रिमियो आई मणिपुर ड्राइवर एसोसिएशन के जनरल सेक्रेटरी लेजबनी ngasi ene lejari ba jaga sina kunumang 𝗥𝗘-𝗣𝗢𝗟 advanced hospital siki manungdani haukiba tang 13 ki ayugi pong mapan makai tararom tarak badaida tolen fai amasung kaimai gi
mafam amada kuki lalba United 𝗥𝗘-𝗣𝗢𝗟 Army haina haijaba amana Manipur ki noma gi sang da yadraba sana babu oiro sena babu oiro yum sa babu oiro natagana thau thu bu oiro miyo bi ki punsi bu kanna bata changpa hidal ta na chingba hal posak singjibu puraga lakpa matamda kuki lalho singna khangau gari manga dan moi kapsalaki adui manungda oil tanker ki gari mari amasu bullet ki gari ama yaw tu ki manungda oil tanker da ihan hana kapa gai duda shokiba Kangpopi district irang part 2 degi tularam magar hari bai nauchi sokona maram oraga hospital asida mitudagi ngasi pawta lai laksagi bane Hazi paugi marakta na ten break ama lominasi Welcome you all to Unapa School Channel in Far East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. "40 years of trusted diagnostic service, 𝗤𝗢𝗓 Diagnostics." Diabetes ko loina le hingiba sen thama gi manungda control to bangamle. Urea creatinine wangbasu thama gi manungda hanthaba ngamle. Khong hama nungai tebasu numit mangani gi manungda fahan bangamle. Bile sabadi musang nabasu chama da chama fahan bangamle. Cholesterol wangba numit kunida normal oiba ngamle. BP wangbasu thama gi manungda normal oiba ngamle. Fatty liver oibasu thama gi manungda fakat han bangamle. Pumnamak natural oiba hidak makalna laing jabani. Hakchang da sokadaba side effect amata laite. Makata na hidak chama gi mathosu taroi. Hena kupaparo gidamak ngasimak lengsin birau Diabetes Hospital Soibam Lekai Ayangpali Road opposite 𝗥𝗘-𝗣𝗢𝗟 Hospital Porompat Imphal East near Punjab National Bank. Breaking matungda mi ambutanam nokchuri makhataba pau pizari Lamdam asida diabetic ki laina layeng bada sakngairaba Dr. 𝗦𝗧𝗡𝗢 𝐷𝗀𝐻 World Healthcare Conference and Awards ki yamna lemjaningai mana ama oiriba Diabetics Treatment Excellence Award 2024 piduna ikaikumnaba utkre award asi Hypet Media and Promotion Private Limited amadi 𝐼𝐶𝐠 Foundation India na sinduna New Delhi gi Dwarkada da leiba Radisson Blue Hotel da pangthokiba yamna chinglemlaba thorom amada Porompat Jenims Road da leiba Diabetic and Research Center gi Managing Director Dr. 𝗦𝗧𝗡𝗢 𝐷𝗀𝐻 saknai film actress Daiji Saha amasung Hypet Media Group ki CEO amadi 𝐼𝐶𝐠 Foundation gi founder Gaurav Gautam anina ngasi kuchinakre award lanthopagi thoramadu da leibak asigi maming leidaba Dr. Singh yauna hospital amadi clinic singi achoba thodang lauduna masak naina thabak tawriba miyoi kuntaruk lomdasu tongan ba award sing lanthoki Dr. 𝗦𝗧𝗡𝗢 𝐷𝗀𝐻 pirakliba Diabetic Treatment Excellence Award 2024 asi mahangna haukiba chahi kaya asida healthcare gi lamda chokthaba naidana diabetic ana layeng gi lamda miyoi kaya layeng duna pahanba ngamkiba adugi damak World Healthcare Conference and Award broughna sakhangduna pirakibani ngasigi thoram adugi manungchanna emerging trends in India entrepreneurship amadi exploring new challenges for better hospital healthcare haiba topic singdasu khana nainabagi thoram amasu pangthoki hairi
Sangeet Natak Academy New Delhi Ministry of Culture gi meeting makhada haubam marak ngangom lekai performing art ki center ama oina lairiba sanchalina natya sastra gi saruk ama oiriba sanchatputagi matangda Mars amadagi kuntra matoi fawba tha ama chatharakpa workshop kam production loisinbegi thoram pangthokhrei Jain Manipur Dance Academy Imphal gi auditorium da pangthokiba thoram aduda 𝗔𝗍𝗍𝗢𝗏 Kolkata ki Board of Governors ki member 𝗑𝗢𝗦𝗧𝗏 Sanchali ki President Dr. 𝗬𝗘𝗢𝗢𝗟𝗟 Dr. 𝗬𝗙𝒧𝒧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 𝒧
Dance Teaching School and Performing Center Imphal ki Director Padmasri Dr. Ilam Indira Devi na mathang jitna Chief Guest President amadi Guest of Honor sing oina saruk yaki Sanchali ki Director Dr. 𝗬𝗘𝗢𝗢𝗡𝗢 na Thoramapugi warol piraduna MANIPURI culture ki saruk ama oiriba Sankirtana gi tongan ba masak sing yokhatuna thamnabigi Ministry of Culture na workshop production asi pirakpani haiki workshop asina 𝗦𝗧𝗔𝗧𝗜𝗢𝗢 gi oina Manipur 𝗦𝗧 Sankirtana gi tanchapta yauriba punglon sing asi hena khangnabagi pangthokpani haiki chief guest ki warol piraduna buda chingthamna haiki bada lai harau bada culture gi performing art pumnamaki tho'u yaba sana kudop yayoibagumbani masida jagoi isai dharmagi param kayat suna yauraba 𝗦𝗧𝗧𝗏 aikoigi ningsing bathoktraba matamdegi art pumnamak punsinaba amaga gi mari leinaba matak maral suna yauba amasuni lai harauba Sankirtana gi fajaraba sahek saida tal makhal suna aikoigi ahalaman singna nongna amuk semgat parami haibada haiman bathokloi 𝗦𝗧𝗧𝗏 mangam samkhraba tal makhal kya Sankirtana gi kang hairaba ngakpigani khanghaidaba ozaguru singna tal makhal kaya amuk nanghongnana haurakliba mirolda khanghanaba hotnarakpagi khongthang asi aikoi gi yamna chawthokchaningai ni haiki It's a very wonderful contribution in the performing art of India. Machine my power the social other comedy or culture the set, tradition, culture, I could be labor, like how the labor for the city, only 10% of the economy to Hazaroi bada maroiba pawmkhana pizari Manipur ki Chief Electoral Office na Inner Manipur Parliamentary Constituency ki polling station tarukta amukhana vote thadahanaba ECI da recommend tawkhre Mama leba ki damak thorakhiba ita singna ngarang utkiba thawong aduna mama oibi singda thajadaba pokhale haina khoiramba nupi kaitel apunba lupna fongdokre amadi ngarang pangthokhiba mikhalda chatakhiba aranba thawong singna Manipur gi puwari da amuba kali taisile haina Manipur Youth League mayolna nungaitaba fongdokre Ngasigi oina notice window na sandokchaba numidangi Manipuri pawmatang asi loijare mideng tabidaba punamok pu amuka hana khurumjari